Kuki Nupi anigi viral chatkhiba video footage amagi case kamari Leinana Phakhiba Imphal East District ki Nungbrang Mayai Leikai dagi Nameirakpam Kiran amadi khul asida thabak suduna leiba Pukhrihongbam Suranjoy bu athuba matamda Thadokpiyu Haina ngasi maikei adomgi meeyamna wakat meepham phamduna Khongjang Changsinkhre Nungbrang Thumkhong Lairambi Youth Club amadi maikei adomgi Meeyamna imasingna sillaga Thumkhong Lairambi Community Hall da chatkhiba wakat meepham aduda saruk yakhibi Nungbrang apunba Meeyamna ge Secretary Thadokpam Sunitana hai Mamang chahigi May tang ahumdagi haurakhiba lana sida kuki singna maitegi mayokta ka henba thawong kaya chathakre maduda chenaba kuki furuke miyoi sing ngasi fawba fadana leiraga Kuki Nupi ani ge viral chatkhiba video amaga mari leinana khul asida miyoi ani phakhiba ase yaninde khul asidagi phakhiba miyoi ani adu hairiba thodok aduda hakthengnana chenaba nate subnatagi mobile phone da video adubu yengluba khaktani thodok aduga mari leinaba miyoi sing Fabagi mahota video adu yengluba miyoi sing faba haibasi yaningde maram aduna hausik fazenduna thamliba miyoi ani khudakta Thadokpiyu Haina mahakna makhata khe Hairiba ngang asi athuba matamda sarkarna condition amata yaudana Thadokpiro hairiba ngang singasi mara leijadaba angang bu ngasi bawba smaina phajala thambibase akhoi aduki matik nungaijade imung manungi awabagi saru akhoi yengba ngamjade maram aduna sarkarna state na Masigi Pawangasi Yaningde Habado Koi Pungdok Savani, Maramaduna Ngangasi, Athuba Matamda Ngangsing, Hari Bangangsing video viral da, Senari Bangangsing as a Tuba Matamda condition Yaudana, Sakana Thadokpiyu Haina Phamse, Phamzari.